ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯑꯁꯤꯅ ꯑꯩꯁꯦ ꯇꯨꯝꯒꯦ ꯇꯧꯔꯝꯕꯅꯦ ꯑꯗꯨꯒ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯁꯨꯝ ꯀꯩꯀꯩ ꯂꯩꯒꯦꯅ ꯁꯨꯝ ꯌꯦꯡꯉꯝꯕꯗꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯋꯨꯃꯟꯁ ꯑꯒꯦꯟꯁ ꯀ꯭ꯔꯥꯏꯝꯅ ꯃꯣꯏꯅ ꯄ꯭ꯔꯦꯁ ꯔꯤꯂꯤꯁ ꯑꯃ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯇꯧꯕꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯊꯣꯛꯂꯛꯄ ꯌꯦꯡꯉꯝꯕꯅꯦ ꯃꯆꯥꯅꯨꯄꯥ ꯑꯃꯒ ꯇꯧꯕꯒꯤ ꯌꯥꯝꯅ ꯄꯦꯟꯗꯕꯒꯤ ꯄꯣꯠ ꯑꯃ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯁꯤ ꯇꯥꯕ ꯀꯥꯟꯗ ꯇꯁꯦꯡꯅ ꯇꯨ ꯆꯨꯡꯕ ꯐꯥꯎꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯋꯦ ꯍꯥꯏꯗꯤ ꯃꯆꯥꯅꯨꯄꯥꯗꯨ ꯃꯌꯥꯁꯤ ꯍꯥꯏꯕꯒꯤ ꯃꯆꯥꯅꯨꯄꯥꯗꯨ ꯄꯥꯁꯣꯏꯗ ꯂꯩ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯌꯥꯁꯤ ꯈꯣꯠꯂꯦ ꯍꯥꯏꯅ ꯍꯥꯏꯕꯒꯤ ꯁꯇꯥꯟ ꯇꯧꯕꯅꯤꯅ ꯃꯃꯥ ꯂꯧ ꯂꯥꯛꯄꯤꯌꯨ ꯍꯥꯏꯕꯒꯤꯗꯃꯛꯇ ꯃꯃꯥꯗꯨꯅ ꯀꯅꯥ ꯃꯣꯏ ꯂꯩꯀꯥꯏꯗ ꯆꯠꯂꯒ ꯍꯥꯏꯖꯔꯨꯕ ꯀꯥꯟꯗ ꯃꯣꯏꯁꯤꯗꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯁꯟꯗꯣꯛꯑꯒ ꯃꯆꯥꯅꯨꯄꯥꯗꯣ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯦꯅ ꯁꯟꯗꯣꯛꯄꯤꯔꯒ ꯃꯌꯨꯝꯗ ꯃꯩ ꯊꯥꯕ ꯊꯨꯒꯥꯏꯕ ꯂꯥꯛꯑꯦꯅ ꯇꯧꯕꯗꯒꯤ ꯌꯨꯝꯗꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯊꯣꯛꯂꯒ ꯑꯗꯨꯒꯤ ꯋꯥꯔꯤ ꯀꯩꯀꯩ ꯂꯥꯎꯅ ꯈꯣꯠꯅ ꯇꯧꯔꯨꯕꯗ ꯃꯌꯥꯝ ꯆꯪꯗꯅ ꯃꯆꯥꯅꯨꯄꯤꯗꯨ ꯐꯨꯏꯌꯦꯅ ꯍꯥꯏ ꯈꯣꯠꯄꯒꯤ ꯑꯗꯩ ꯅꯨꯄꯥꯁꯨ ꯌꯥꯝ ꯐꯨꯏ ꯍꯥꯏꯕ ꯁꯤꯒꯨꯝꯕ ꯌꯥꯝ ꯇꯥꯕ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤꯅꯣ ꯈꯪꯗꯕ ꯍꯥꯏꯇꯥꯔꯦ ꯃꯄꯥꯟ ꯂꯝꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯛ ꯃꯌꯥꯝ ꯅꯣꯔꯠ ꯏꯁꯇ ꯂꯩꯔꯤꯕ ꯁꯛ ꯃꯌꯥꯝꯁꯦ ꯑꯥꯗ ꯂꯩꯔꯤꯕ ꯃꯦꯟꯂꯦꯟ ꯏꯟꯗꯤꯌꯥꯒꯤ ꯃꯤꯁꯤꯡꯅ ꯑꯩꯈꯣꯏꯕꯨ ꯆꯤꯡꯀꯤ ꯍꯥꯏꯕꯤꯕꯒꯤ ꯑꯗꯨ ꯆꯥꯏꯅꯤꯁ ꯍꯥꯏꯕꯤꯕꯒꯤ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁ ꯍꯥꯏꯕꯤꯕꯒꯤ ꯄꯦꯟꯗꯕꯒꯤ ꯁꯥꯎꯅꯔ ꯂꯩꯉꯥꯏꯁꯤꯗ ꯂꯥꯎꯅꯔꯤꯉꯥꯏ ꯃꯔꯛꯁꯤꯗ ꯃꯄꯥꯟ ꯂꯝꯒꯤ ꯃꯣꯏꯒꯤ ꯂꯩꯔꯤꯕ ꯃꯦꯟꯂꯦꯟ ꯏꯟꯗꯤꯌꯥꯒꯤ ꯃꯤꯁꯤꯡꯗꯨꯅꯗꯤ ꯇꯧꯕꯤꯒꯅꯨ ꯈꯣꯠꯀꯅꯣꯅ ꯍꯥꯏꯔꯤꯕꯅꯤ ꯃꯣꯏꯗꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯍꯧꯖꯤꯛ ꯅꯣꯏꯅ ꯍꯥꯏꯒꯅꯨ ꯐꯠꯇꯦꯅ ꯑꯗꯨꯒ ꯑꯗꯨ ꯍꯥꯏꯔꯤꯕ ꯂꯝꯗꯨꯅ ꯍꯥꯏꯔꯤꯉꯥꯏ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯃꯤꯒꯤ ꯂꯝ ꯇꯣꯛꯈ꯭ꯔꯒ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯁꯤꯗ ꯑꯩꯈꯣꯏ ꯁꯤꯒꯨꯝꯕ ꯄꯣꯠ ꯑꯃ ꯆꯠꯊꯔꯤꯁꯤ ꯀꯩꯅꯣꯕ ꯅꯥꯔꯦ ꯐꯔꯦꯅꯦ ꯑꯉꯥꯡꯗꯨ ꯅꯥꯁꯨ ꯅꯥꯗꯦ ꯍꯥꯏ ꯅꯦꯒꯦꯇꯤꯚ ꯑꯣꯏꯔꯝꯃꯦ ꯆꯦꯛ ꯇꯧꯔꯀꯥꯟꯗ ꯍꯧꯖꯤꯛꯕꯨ ꯅꯥꯔꯝꯃꯦ ꯈꯜꯂꯣ ꯀꯩꯗꯧꯔꯒꯦꯕ ꯅꯥꯔꯒ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁ ꯅꯥꯔ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣꯕ ꯍꯥꯠꯇꯣꯛꯑꯗ꯭ꯔꯣ ꯌꯨꯝꯗ ꯃꯩ ꯍꯥꯠꯇꯣꯛꯑꯗ꯭ꯔꯣ ꯀꯅꯥ ꯅꯥꯅꯤꯡꯉꯤ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯁꯤꯕꯨ ꯑꯗꯨ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁ ꯅꯥꯔꯤꯁꯤꯕꯨ ꯂꯝꯆꯠ ꯑꯣꯛꯇꯕ ꯆꯠꯂꯨꯔ ꯅꯥꯕ꯭ꯔꯥ ꯃꯁꯤ ꯂꯥꯏꯅꯥꯁꯦ ꯃꯌꯥꯝꯅ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁ ꯅꯥꯔꯦ ꯍꯥꯏꯒ ꯌꯥꯝꯅ ꯀꯔꯤꯅꯣ ꯎꯔꯕꯤꯔꯤꯁꯦ ꯅꯥꯔꯤꯕ ꯏꯃꯨꯡꯗꯣ ꯃꯌꯥꯝ ꯆꯪꯗꯅ ꯀꯟꯅꯕ ꯍꯣꯠꯅꯔꯒ ꯃꯊꯪ ꯁꯟꯗꯣꯛꯇꯅ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦꯅ ꯃꯌꯥꯝ ꯆꯪꯗꯅ ꯍꯣꯠꯅꯔꯤꯕ ꯊꯥꯏꯃꯟꯗ ꯅꯥꯔꯤꯁꯤꯗꯤ ꯌꯨꯀꯦꯗ ꯂꯥꯛꯏꯕ ꯅꯨꯄꯤ ꯃꯆꯥ ꯑꯩꯈꯣꯏ ꯏꯆꯥ ꯅꯨꯄꯤ ꯑꯃ ꯅꯥꯗꯅ ꯂꯥꯛꯑꯦ ꯃꯥꯁꯨ ꯈꯪꯖꯕꯗꯤ ꯅꯥꯔꯦ ꯐꯔꯦ ꯃꯌꯥꯝ ꯆꯪꯅ ꯍꯣꯠꯅꯔꯤ ꯒꯣꯔꯃꯦꯟꯅ ꯍꯣꯠꯅꯕꯗꯤ ꯗꯣꯛꯇꯔꯅ ꯍꯣꯠꯅꯕꯗꯤ ꯉꯁꯤ ꯅꯦꯒꯦꯇꯤꯚ ꯑꯣꯏꯔꯛꯑꯦ ꯑꯩꯈꯣꯏ ꯃꯨꯁꯂꯤꯝ ꯑꯃ ꯂꯤꯂꯣꯡꯗꯒꯤ ꯃꯥꯁꯨ ꯑꯥꯗ ꯂꯥꯏꯈꯨꯔꯨꯝ ꯆꯠꯂꯨꯗꯤ ꯅꯥꯔꯦ ꯍꯥꯏꯔꯦ ꯃꯥꯁꯨ ꯅꯦꯒꯦꯇꯤꯚ ꯑꯣꯏꯔꯦ ꯍꯧꯖꯤꯛ ꯐꯒꯠꯂꯛꯏꯁꯤꯗꯤ ꯁꯤ ꯀꯟꯅꯕ ꯍꯣꯠꯅꯕꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯅ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯑꯩꯈꯣꯏꯅ ꯃꯤ ꯑꯃ ꯅꯦꯒꯦꯇꯤꯚ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯦꯒ ꯑꯩꯈꯣꯏꯅ ꯃꯌꯥꯝ ꯆꯪꯗꯅꯒ ꯀꯅꯥꯅꯣ ꯑꯌꯥ ꯄꯤꯒꯦ ꯅꯣꯏ ꯃꯌꯥꯝꯗ ꯀꯅꯥ ꯅꯣꯏꯗ ꯑꯌꯥ ꯄꯤꯒꯦꯕ ꯁꯤꯒꯨꯝꯕ ꯆꯥꯎꯈꯠꯇꯕ ꯁꯨꯝꯕ ꯂꯝꯆꯠꯁꯤ ꯀꯅꯥꯅ ꯅꯣꯏꯗ ꯀꯅꯥ ꯇꯧ ꯍꯥꯏꯒꯦ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯂꯩꯕꯥꯛꯁꯦ ꯇꯁꯦꯡꯅ ꯃꯤꯅꯨꯡꯁꯤ ꯈꯪꯕꯗ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯊꯛꯁꯤ ꯈꯥꯁꯤ ꯌꯥꯝ ꯐꯖꯕ ꯕꯦꯕꯥꯔꯗ ꯃꯤꯅ ꯃꯃꯤꯡ ꯆꯠꯂꯤꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯖꯔꯤꯕ ꯂꯩꯕꯥꯛꯁꯤꯕꯨ ꯀꯩꯁꯨ ꯅꯠꯇꯕ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯅ ꯂꯥꯛꯑꯀꯥꯟꯗ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯁꯤ ꯉꯥꯛꯊꯣꯛꯃꯤꯟꯅꯅꯕ ꯑꯩꯈꯣꯏ ꯃꯁꯦꯟ ꯄꯨꯟꯁꯤꯜꯂꯒ ꯀꯃꯥꯏꯅ ꯉꯥꯛꯊꯣꯛꯁꯤ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦꯅ ꯒꯣꯔꯃꯦꯟꯅ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟ ꯃꯌꯥꯝꯅ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯗꯣꯛꯇꯔ ꯏꯟꯖꯤꯅꯤꯌꯥꯔ ꯗꯣꯛꯇꯔ ꯅꯔꯁꯦꯁ ꯃꯌꯥꯝꯅ ꯍꯣꯠꯅꯔꯤꯕ ꯄ꯭ꯔꯖꯥ ꯃꯌꯥꯝꯅ ꯀ꯭ꯂꯕ ꯃꯌꯥꯝꯅ ꯍꯣꯠꯅꯗꯅ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤꯕꯨ ꯀꯩꯁꯨ ꯅꯠꯇꯕ ꯅꯣꯏꯒꯨꯝꯕ ꯈꯔ ꯃꯊꯣꯡ ꯈꯪꯗꯕ ꯃꯣꯏꯅ ꯊꯣꯛꯂꯒ ꯅꯣꯏ ꯃꯌꯥꯝꯅ ꯁꯨꯃꯥꯏꯅ ꯇꯧꯕ ꯌꯥꯕ꯭ꯔꯣꯅꯦ ꯂꯩꯕꯥꯛꯁꯤꯕꯨ ꯅꯥꯔꯦ ꯐꯔꯦ ꯃꯌꯥꯝ ꯆꯪꯉ ꯍꯣꯠꯅ ꯇꯥꯕꯅꯤ ꯀꯟꯅ ꯍꯣꯠꯅ ꯇꯥꯕꯅꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥ ꯃꯆꯥ ꯃꯣꯏ ꯃꯌꯥꯝ ꯅꯥꯔꯦ ꯍꯥꯏꯕꯤꯔꯨꯁꯨ ꯅꯥꯁꯨ ꯅꯥꯔꯝꯗꯦ ꯅꯦꯒꯦꯇꯤꯚ ꯆꯦꯛ ꯇꯧꯔꯛꯄꯗ ꯅꯦꯒꯦꯇꯤꯚ ꯑꯣꯏꯔꯝꯃꯤ ꯇꯧꯔꯤꯕ ꯅꯨꯄꯥ ꯃꯆꯥꯗꯨꯁꯨ ꯇꯇꯥ ꯊꯧꯕ ꯑꯉꯥꯡ ꯑꯣꯏ ꯂꯩꯔꯝꯃꯦ ꯊꯥꯎ ꯄꯨꯔꯛꯄ ꯑꯥꯗꯒꯤ ꯃꯄꯥꯟ ꯂꯝ ꯊꯧꯔꯒ ꯄꯨꯔꯛꯏꯕ ꯃꯌꯥꯝꯗꯃꯛꯇ ꯃꯌꯥꯝ ꯂꯧꯈꯠꯂꯤꯕ ꯆꯥꯂꯨꯛꯇꯨꯁꯨꯅꯦ ꯑꯗꯨꯒꯨꯝꯕ ꯇꯇꯥ ꯗ꯭ꯔꯥꯏꯚꯔ ꯃꯌꯥꯝꯗꯨꯅ ꯄꯨꯔꯒ ꯑꯩꯈꯣꯏꯅ ꯁꯤ ꯐꯝꯃꯒ ꯆꯥꯔꯤꯁꯦ ꯌꯨꯝꯗ ꯂꯩꯔꯒ ꯉꯁꯤ ꯃꯌꯥꯝ ꯂꯧꯈꯠꯂꯤꯕ ꯆꯥꯛ ꯏꯟꯁꯥꯡ ꯃꯌꯥꯝ ꯑꯗꯨ ꯂꯧꯔꯤꯕ ꯇꯧꯔꯤꯕ ꯃꯌꯥꯝ ꯅꯨꯡꯉꯥꯏ ꯌꯨꯝ ꯐꯝꯃꯒ ꯂꯩꯔꯤꯁꯦ ꯁꯠꯗꯥꯎꯟꯗ ꯃꯌꯥꯝꯅ ꯁꯤ ꯋꯥꯔꯦꯅ ꯑꯩꯈꯣꯏꯅ ꯌꯨꯝ ꯊꯣꯛꯄꯤꯒꯅꯣ ꯍꯥꯏꯕ ꯋꯥꯔꯦ ꯁꯧ ꯂꯥꯡꯕꯗꯣ ꯑꯗꯨ ꯃꯣꯏ ꯊꯧ ꯍꯥꯏꯁꯦ ꯈꯨꯕꯥꯛ ꯀꯥꯞꯄꯒ ꯊꯧꯔꯒ ꯒꯥꯔꯤꯗꯨꯒ ꯄꯣꯠ ꯆꯩ ꯃꯌꯥꯝꯁꯦ ꯄꯨ ꯂꯥꯛꯏꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯄ꯭ꯔꯖꯥ ꯃꯌꯥꯝꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯃꯤꯅꯤꯁꯇ꯭ꯔꯤꯁ ꯃꯌꯥꯝꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯑꯩꯈꯣꯏ ꯑꯆꯧ ꯑꯁꯥꯡ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯩꯁꯥ ꯂꯩꯕ ꯌꯥꯗꯕ ꯄꯣꯠꯅꯤ ꯃꯣꯏꯅ ꯇꯧꯔꯤꯁꯤ ꯉꯁꯤ ꯑꯗꯨ ꯃꯣꯏꯒꯨꯝꯕ ꯃꯤꯅ ꯁꯨꯛ ꯋꯥꯅ ꯍꯣꯠꯅꯔ ꯄꯨꯗꯨꯅ ꯂꯥꯛꯏꯕ ꯃꯣꯏꯗ ꯑꯩꯈꯣꯏꯅ ꯑꯗꯨꯒꯨꯝꯕ ꯃꯤꯠꯌꯦꯡ ꯌꯦꯡꯕꯤꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯗꯣꯛꯇꯔ ꯏꯟꯖꯤꯅꯤꯌꯥꯔ ꯗꯣꯛꯇꯔ ꯅꯔꯁꯦꯁ ꯃꯌꯥꯝꯗꯨꯁꯨ ꯂꯥꯌꯦꯡꯕ ꯆꯠꯂꯨꯕ ꯃꯤꯁꯤꯡꯗꯣ ꯃꯌꯨꯝꯗ ꯆꯪꯍꯟꯗꯕꯒꯨꯝꯕ ꯂꯩꯀꯥꯏ ꯆꯪꯍꯟꯗꯕꯒꯨꯝꯕ ꯃꯄꯥꯟꯗ ꯁꯤ ꯇꯧꯅꯔꯤ ꯄꯣꯠꯁꯦ ꯌꯥꯝ ꯎꯕ ꯅꯨꯡꯉꯥꯏꯇꯦꯕ ꯁꯤ ꯀꯣꯛꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯇꯧꯕꯤꯒꯅꯣ ꯁꯤꯒꯨꯝꯕ ꯌꯥꯝ ꯏꯀꯥꯏꯖꯩ ꯇꯥꯕꯗ ꯑꯩꯈꯣꯏ ꯌꯥꯝꯅ ꯃꯄꯥꯟ ꯂꯝꯗ ꯑꯩꯈꯣꯏ ꯃꯣꯏꯒꯤ ꯃꯌꯥꯡ ꯃꯆꯥ ꯃꯌꯥꯝꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯣꯏꯁꯤꯡꯅ ꯇꯧꯕꯗ ꯑꯩꯈꯣꯏꯒꯤ ꯅꯣꯔꯠ ꯏꯁꯀꯤ ꯃꯆꯥ ꯃꯌꯥꯝꯅ ꯁꯨꯃꯥꯏꯅ ꯉꯥꯡꯕꯤ ꯇꯥꯕꯒꯤ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤꯉꯩꯁꯤꯗ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯂꯝꯗꯣ ꯁꯨꯃꯥꯏꯅ ꯇꯧꯈꯠꯂꯒꯗꯤ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯇꯧꯗꯣꯏꯁꯤꯕꯣ ꯀꯅꯥꯝ ꯊꯕꯛ ꯁꯨꯅꯤꯡꯉꯔꯣꯏ ꯑꯗꯨꯗꯤ ꯇꯇꯥ ꯊꯧꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯇꯇꯥ ꯊꯧꯕ ꯇꯣꯛꯑꯒꯗꯤ ꯂꯣꯏꯅ ꯊꯤꯕꯣꯡ ꯆꯔꯥ ꯍꯦꯟꯅꯤ ꯁꯥꯎꯕꯤꯒꯅꯨ ꯑꯩ ꯈꯣꯟ ꯈꯔ ꯀꯜꯂꯦ ꯉꯁꯤꯗꯤ ꯂꯧꯈꯠꯅꯤꯡꯉꯥꯏ ꯂꯩꯔꯣꯏꯀꯣ ꯒꯥꯔꯤ ꯊꯧꯅꯕ ꯊꯥꯎꯁꯨ ꯂꯩꯔꯣꯏ ꯆꯥꯅꯤꯡꯉꯥꯏ ꯄꯣꯠꯁꯨ ꯂꯩꯔꯣꯏ ꯄꯣꯠ ꯆꯩ ꯑꯝꯇ ꯐꯪꯉꯣꯏꯀꯣ ꯑꯗꯨ ꯗꯣꯛꯇꯔ ꯅꯔꯁꯦꯁ ꯃꯌꯥꯝꯅꯦ ꯅꯣꯏꯅ ꯎꯕꯤꯔ ꯃꯤꯠꯌꯦꯡ ꯌꯦꯡꯕꯤ ꯇꯥꯔꯗꯤ ꯂꯥꯌꯦꯡꯕ ꯇꯣꯛꯄ ꯃꯣꯏ ꯁꯥꯎ ꯇꯣꯛꯊꯣꯛꯈ꯭ꯔꯗꯤꯅꯦ ꯅꯣꯏ ꯂꯥꯏꯅꯥ ꯂꯥꯛꯑꯒ ꯁꯤꯅꯤ ꯍꯧꯖꯤꯛ ꯈꯪꯒꯗꯕꯅꯦ ꯑꯩꯈꯣꯏꯅ ꯄꯨꯂꯤꯁ ꯃꯌꯥꯝ ꯗꯤꯄꯥꯔꯠꯃꯦꯟ ꯃꯌꯥꯝ ꯄꯨꯂꯤꯁꯀꯤ ꯗꯤꯄꯥꯔꯠꯃꯦꯟ ꯃꯌꯥꯝ ꯑꯌꯨꯛ ꯅꯨꯡꯗꯥꯡ ꯈꯟꯗꯒꯤ ꯂꯝꯕꯤꯗꯒ ꯇꯧꯔꯤ ꯃꯌꯥꯝꯁꯤꯡꯁꯦ ꯉꯥꯛꯇꯅ ꯃꯌꯥꯝ ꯁꯤꯟꯅꯔꯤ ꯆꯩꯗ ꯀꯜꯂꯦ ꯐꯨꯔꯤ ꯃꯌꯥꯝꯗꯣ ꯀꯩꯝ ꯅꯠꯇꯦ ꯄꯨꯅꯤꯡ ꯐꯨꯕ ꯅꯠꯇꯦ ꯂꯥꯏꯅꯥ ꯁꯟꯗꯣꯛꯇꯅꯕꯅꯦ ꯁꯤ ꯈꯪꯒꯗꯕꯅꯦ ꯑꯩꯈꯣꯏꯅ
government law remember shutdown some extend to some samduri ebaje towning mate government je hen wari bne samduri buji moi hen wadu ne moi ma thasai ne do tawri kai gino akhoi myang dam tane aina saduk tana ba lochina ba na mrak sida sa khoi gyan tamina se akhoi junga thaiman da ai ngak pam am ngak pai tar ko manpur da ing ngai je khoi parja sing je thaiman da akhoi gi positive am le habda ai je thaiman din habda ai khana chana myam si mayum chapa da ma suppose phone to ka phone pa pai bil ke bong la phone ri lona bi mo la ti corona virus na thai ban da na ka kuna phone to ri phone pai bi ru no ha pa po to adu gi mental di chen bam yaw yam cha ko ta pai ta re kok yaw da akhoi ji kai bi chat ing di ji chat chat ti adu shut down ge du chat ti no si to roi da bane na re da myam le kai di club me bi myam adu gi paja myam sang ga imung do nai bis no kamai to no na kan biraga haing adu na phasna laing biraga adu ma khata sanrok to na ma ke ge to ya jige na to gu da po to adu to wi mo ta siran turan jum mai adu to no ko adu kana bole roi noi gi asigi groupism cha noi gi ka tare a mob system ga do justice ga do ya bu jate si ko pang to ja pon de si ai ni ja se ko so jeng ben government yam strictly si matang ji action lo ni to se na henmang re akoi henmang re खांगे अब खांगे असी मुसगुम बई मोब जस्टिस का जे असी हम हिमंगे फू दम ने मोतनी ताक मतम योरे जी लो ले है खंग मतम थौ तारे जी तसेंग नसी मतंग दी आई जम नोइते अरे इमा दम कपी बमा इमा दम के फिल्टर मुने मसानु पा दम के फिल्टर मुने मा नारे हाबी दो मी गाड़ी थौदना कोरा बरस मक से लंबी द वा लागा mayum da mana pa soi le bukan maya chi ina hajuri da makta mama do na lobiru ja da ma tu kum mas siram thang pau san do to wa asugum atopa mahum jinga thorpia ji khoi le phari bani ani de ngai di ani ji positive negative khala bani kan khani mathang thok puje lambi de ji tata da lab mayam sa mayam ha pa ga changi kholi atopa to ba illegal mayam changi hai pem si ji kai gum khoi check selo da di mak selo yaw puje ka expect to puje le na ji he to puje hai ga bote tok to blai khurum se misimna thok tri misimna thok puje mayama थोक तना बो होना से समाजन तो गदिने नारी मिजने नारी हाइरो रोय किदना असा नुंगाइ तब मिदो आई स नुंगाइ ते चेक तो के किरा ने ब केन समानम नाम चंग न तवनी युम थुगरनी याम लानु बिरने जे समाना के तो बिरनी न खंदन बि यम थोला रो ना मिज तवरो सिको सिम तो थोनिंग दे केन गेन तामिने से मनपुर से कन से केन गेन तामिने से आई हनिंगे सि मंगारे कोनी न कलेज होबिगनो पेन द बिनिंग ngangi से नंजु नारो है ब्लैक पुंते आई नारो है ब्लैक पुंते सी लेना जी खमु जानते हम कन मिने सी लेबाक जी को लेबाक जे नकन मिने सी तुंगी खनजे इरांग नते से प्लेन तो बेकन म्याम मन खरेम जे प्लीज